Lily Festival ga mari laina na paulo bachat ki ba paumi sing na tong ba basta Manipur tha ba yaro hai ba thodok aduga mari laina na hai khogi kokomi amasung tongan ba civil society kya mana changsilak pa khongjang gi manung chana governor la le haija daba adagi CSO chief secretary adagi security advisor amasung DGP pham thadu u haibana chingba makoi gi mari laina ba ifiji sing mai thadu na pen daba kholau sing hauzik lauduna khongjang tongan ba hauzik bo changsin ba leptre haiba tare oza masiga mari laina na chief secretary gi maikai digi phongdorok pa wafam dadi state ki maming khumjin na ba pautak pi khiba leite miyam bu tangdu leita hanna ba hotna ba da punamak mateng pangbi u haiba maha ki site gi chief secretary gi site gi su phongdoragli oiri phibam si leiri ba thodok si doza kamaini yengbe haiba doza phongdok pe Masi sige koi Guantabi ke thodok hai batare masi matang je masi am laibak thiba ma oiri koi ta husik phau da laibak thiba si hiram khara da koi laibak thiri hai batare maru aina koi gi state sida lariba koi gi legislature singchina chapchana koi gi PR gi lengak sida responsible loriba koi governor Chief Secretary, DGP, Home Commissioner, Security Advisor na singba, Chief Secretary na singba, makoy sing sige matak tako. Akoy na akoy chien ba yaroy da ba hay tare. Kongpam tin ba, ado mapire pa ma akoy low ba ngam da ba siya. Akoy mele sing sina mapire pa ma low ba ngam da ba siya. Kasi makoy na laibutiba tangkak ama di oiri. Koi legislature singi maikai degi madugi nungai taba concern buti political party singi maikai degi nungai taba concern buti loina thamnare habatare husu phogi state sida masi su amna phai well and good masi su mangom da thangjan ba khongthang amani adu sigi tangkak si na set mapung phabadi oide chapchana khongpham thinma ngamba madugi chapchaba akhoi thabakama haujik tawgadabani haina akhoi changchalaga MLA nifu mangana ga governor gi da changchalaga madu tawba nekhai rakpa chief secretary ga changchalaga nekhai rakpa madu ngamba initiative amadi political leadership ki maikai dagi akhoi mathau tai na khali aduga ani subada akhoi CSO singi maikai dagi akhoi kanagomba CSO singna su akhoi movement lauthonare pen daba nungai daba condemn toba akhoi makhal makha kya gi khongjang sanction gani khokan akhoi ultimatum piba khotpa ati akhoi pakshan na loi leina re haibata re akhoi amukok ki maikai dagi su akhoi on behalf of the akhoi pangan community akhoi day one da akhoi gi maikai dagi su madugi thodok to yamna hakchinna akhoi lowga loina na pen da wafam thamgre loina na masi chapchana masi gi akhoi justice sama chapchawa madugi achumba kenoma akhoi re outcome ma akhoi lakti phawa akhoi anda kisi am taraina loba yaroi yam serious wena akhoi loga damni akhoi movement tawsi movement tawna na ba akhoi ready da leire tawbatabu akhoi single hand na mai magi oiba mongda akhoi movement launa ba lauthopa khotopa dum bagi potuna di akhoi yamna kan effective oiba ngamdo mande adu center na su akhoi marakta leiriba unite oidaba unified oidaba hikom ba saktam do madu ugani madu uraga yamna line dil to bayani haiba adu wakhal ma moida khanbe yai adu na maram wara kanda manipur haiba sida concern wariba manipur sense of motherland gi feeling se sirak compromise to daba manipur haiba sida concern wariba punamak se masi akhoi amatoina we should come together we sit together aduga akhoi gi oiba agenda se fazana chok out tawraga agenda sigi matangda akhoi na sanction gadaba akhoi gi concrete oiba adugumba step sing do yamna fazana mamutana akhoi yamna comprehensive oiba mongda mamutana khanaraga madu fazana yathoga thambaba matugda akhoi fazana akhoi confederation namagi makhada tongan ba loop mayam che masi akhoi common platform gi makhada akhoi punna lepmen daraga center sida tawriba adumba manipur gi integrity gi matang da laiba akhoi thawak thongche not only the Guantabi incident ko Guantabi incident khak natana atai integrity ga mari leina bada akhoi tholak ba yaba makha ta bada su lak ba yaba adumba akhoi gi kano singse
ꯑꯩꯈꯣꯏ ꯁꯤꯡꯅꯕꯁꯤꯡꯁꯦ ꯃꯁꯤ ꯆꯦꯂꯦꯟꯖ ꯍꯥꯏꯕ ꯇꯥꯔꯦ ꯆꯦꯂꯦꯟꯖꯁꯦ ꯃꯁꯤ ꯃꯥꯌꯣꯛꯅꯅꯕꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯝꯕ ꯔꯣꯗ ꯃꯦꯞ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯛ ꯇꯧꯃꯤꯟꯅꯅꯕ ꯃꯗꯨꯒꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯅꯕ ꯈꯣꯡꯊꯥꯡ ꯈꯔ ꯑꯩꯈꯣꯏ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯧꯈꯠꯃꯤꯟꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯡꯒꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯄꯥꯝꯖꯩꯅꯦ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯄꯥꯡꯒꯟꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯊꯝꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯑꯥꯎꯠꯀꯝꯁꯤ ꯑꯩꯈꯣꯏ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯃꯈꯥ ꯇꯥꯅ ꯂꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ CSO ꯑꯃꯅ ꯑꯩꯈꯣꯏ ꯃꯨꯚꯃꯦꯟ ꯂꯥꯎꯊꯣꯛꯄꯤꯔꯛꯄꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯖꯗꯦ ꯃꯁꯤꯒꯤꯁꯨ ꯀꯥꯟꯅꯕ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯥꯎꯠꯀꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯦꯟꯇꯔꯁꯤꯅ ꯆꯞ ꯆꯥꯅ ꯃꯃꯤꯠ ꯊꯨꯞꯀꯗꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSO ꯄꯨꯝꯅꯃꯛꯁꯦ ꯄꯨꯜꯂꯦ ꯍꯥꯏꯔꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯂꯩꯈꯤꯕꯁꯤꯡꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯃꯅꯤꯄꯨꯔ ꯑꯦꯠ ꯑ ꯍꯣꯜ ꯁꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯀꯂꯦꯛꯇꯤꯚ ꯏꯐꯔꯠ ꯑꯃꯈꯛ ꯀꯂꯦꯛꯇꯤꯚ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏ ꯊꯝꯃꯀꯥꯟꯗ ꯃꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯟꯇꯔꯗ ꯑꯜꯇꯤꯃꯦꯇꯝ ꯄꯤꯔꯒ ꯁꯦꯟꯇꯔꯁꯤꯗ ꯑꯩꯈꯣꯏꯅ ꯃꯨꯚ ꯇꯧꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯈꯔ ꯂꯥꯛꯏꯁꯤꯗꯒꯤ ꯍꯦꯟꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅꯒ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯕꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯍꯧꯖꯤꯛꯀꯤ ꯒ꯭ꯋꯥꯟꯇꯥꯕꯤ ꯏꯟꯁꯤꯗꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖ ꯂꯩꯇꯦ ꯃꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯃꯛꯄꯁꯦ ꯑꯗꯨꯒ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯑꯃ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯍꯥꯏꯕꯁꯦ ꯃꯤ ꯏꯚꯟ 1 ꯃꯦꯟꯅ ꯏꯟꯀ꯭ꯋꯥꯔꯤ ꯁꯥꯕ ꯐꯥꯎ ꯌꯥꯎꯏꯀꯣ 3 ꯃꯦꯟꯅ ꯁꯥꯕ ꯌꯥꯎꯏ 5 ꯃꯦꯟꯅ ꯁꯥꯕ ꯌꯥꯎꯏ ꯑꯗꯨꯕꯨ 2 ꯃꯦꯟꯅ IT ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯍꯣꯝ ꯀꯃꯤꯁꯅꯔꯒ ꯑꯅꯤꯅ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯅꯤ ꯀꯥꯏꯅ ꯊꯣꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯐꯥꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯠꯇ ꯎꯐꯨꯜ ꯆꯥꯏꯁꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ just eye watch haitare akoi diverting tactics delaying tactics sama swaisi pukchel siengtaba mayam si ngaktang sum akoi tapthana naba tamna akoi gi leiriba akoi mindset to akoi mayam gi ashaw bu nungai tab tamna phadana nabagi akoi yamna cautiously adu yam cunning-fully thangpa adu ma khongthang gumba amaki mami dudi tae ba hujiki chief secretary gi wafam se maruina nahalwai akoi day 1 2 adwaida akoi gi tongan ba akoi imagi mairana singba te CSO sing amaga akoi kanogi chief secretary level da or security advisory gi level da de governor gi level da kana level da unaruba ngangnaruba gi report myam tawna gre ko adu makoi madu Manipur thaba gari do somda thousand bada problem thorakadra haibagi makoina madu hanana instruction tawrubagi wafam ama akoi ngangna khraba pakshan ngangna khraba tana khraba matung da neba hojik amuka chief secretary gi wafam ama akoi government instruction piba leite na akoi laise adu masiti magi wadu amu hallaga masana yosan bagi pot ama laeba hoi ana swai si akoi da yamna digest oide adubu akoi masi digest oidabase angakpa nate masi thawainamaki tawribani ano masidagi chapchaba akoi gi oiba akoi gi tawpham thokpai thaududi akoi hojik amato oina punba ngamdriba CSO singse nahan akoi keno amanasu MLA amanasu akoi phongdok piba leigre ko senior MLA amana phongdok piba leigre akoi MLA sing punsalakpati kaishunate araiba oigani aduga CSO sing punjan biyo haiba phama haibusu leigre akoi CSO sing se despite of any kano ideologies ko adagi ideology khena ba natragana akoi mamangda tongan bo occasion khara da opinion khena ba khona ba adugi meyam do tongan na thamaga akoi Manipur ima se masi khangen pham yoraba Manipur ima se masi
iron nung da lup ka dora ba lup pa hura ba tangkak si phau da akhoi amat to ina punsal laga akhoi wak to min na bagi tangka ma akhoi yorpung ngam da ba se masi khitang pukning da pen de nungai te akhoi ana masi akhoi concern khuding mak ta fellow concern CSO concern khuding mak ta I hambali ai masi appeal tau ja ke ngasi ge medium si khudong sa ba lo jara ka akhoi punse akhoi daita longna seba longmina se ada akhoi hekta akhoi unilaterally akhoi gi oi basu akhoi hekta firep ama loraga sumai tawrage ga na law thok ko to madu khitang hauri ba I housida contradictory oi ba kaino ma lakadra haibagi akhoi khitang concern lei bagi ni akhoi su heta movement ama akhoi su law thok ning badu law thok pum ngam tri se ana akhoi kana gomba kharana movement am law thok re haraga adu de heta akhoi loina baksi follow to busu akhoi ngamnarak ta ba yai aduna maram oira kanda akhoi united oiba collective effort ma akhoi leiba kanda akhoi mangda leiba problem se maru ena chief secretary naga marai ani longi ba governor naga longi ba akhoi miyam chi kashu leitana khallaga choi chang wala sanari miyam se masi henman kreva that's too much akhoi masi sigi sumba chapter se makhata na laktana ba in this akhoi integrity that written whatever situation sing chap chana khoi face over ngam na ba CSO sing cho khoi punsan che pullaga wak to si akhoi haiba sigya pillam khatang so tau jage thagat jero ja aduga thodo asika mari laina na manipur muthat pagi mayok ta high court ta ani suba wakat thamkhre haibani mamang da su high court ta wakat ki bagi wafam lai khrabani aduga MPCC gi site gi su gwalta bi gi thodo ka sigi achumba wafam khangana na ba RTI tha khre haibani khongthang ase kamai ni yengbe ja phongthok pi akhoi kaigomba akhoi da injustice sama yamna chumdaba injustice sama akhoi da leira kanda ultimately akhoi ba akhoi tawya ba thabak myam am leikre akhoi diplomatically as well as akhoi democratically akhoi through protest representation submission ultimatum karikra myam si ki through da akhoi justice sik tawya adu myam si fail oira gati akhoi na aroi boy na ultimately akhoi na justice sik tawga platform se ada through litigation or petition ne ba ko ana hojik leiriba Gwantabi Manipur gi territory manungda Manipur gi territory gi manungda Manipur thaba gari chatpada ma regiment gi kambuna thoraga Manipur muthalali Manipur khumjalhali haibase masi hojik na amuka state government instruction pi khibal leite chief secretary na akoina high khibal leite akoina instruction pi bal leite hare makoina instruction pi bal leita ba podama nomit si dai sida muthalan gre khumjalan gre sidi masidi quite fake ne ba ko achum ne ba natra da achum ba oira ba muthalan ki ba khumjalan ki ba podama thuaba makoina instruction pi ki ba su leita ba potse masi inquiry kari to mathau ta ba leibra ba hoi खुदकता महारेजिमेंट मखोइन इंस्ट्रक्शन पीदना मणिपुर खुमजल्लिबा महारेजिमेंट की दायित्व लेरबा ऑफिसर दो मदि मथक्ता एक्शन लोफम थोक्त्राबो होय अदुदि महारेजिमेंट की कांगबुदुना मागे मथक थंगबा सुपीरियर अथॉरिटी दगी डायरेक्शन लौरगा तौखिब्रा नत्रगना सुपीरियर अथॉरिटी दगी डायरेक्शन यावदना मसागी ओइबा वखल दगी तौखिब्रा हाइबदुदि मागे लेरिबा सुपीरियर अथॉरिटी तुना खुदकता कंफर्म तौबा याइना गवर्नर ना नत्रगा चीफ सेक्रेटरी ना ची मा थारगा खुदकता कंफर्म तौबा याइना अदुगी मतुंगिना मांगोंदगी आयाबा यावदना सुमा थबम तौखरे हातारगदि खुदकता मागे मथक्ता लीगल एक्शन करिगी लौद्रिबनो असिदे इंक्वायरी करिगी मथौ ताब लेबगी इंक्वायरी हाइसे जस्ट आई वाट्स नतबरा अदु सीगी तांकक्सि लेरबनिना सिदैसिदा लिटिगेशन थाबगी स्टेप अमा लोरकपसे मसिदि अखोय फेक सिंगदो कंसिल तौबा नमदननबा अदुबा रोइबदा अखोय थ्रू कॉम्पिटेंट कोर्ट तगी जस्टिस समा सिक तौननबगी लंबीदा मांगोमदा संगसलकपा थांगलकपा अदुम खोंथांग अमनेना अखोय लवे अन सुमाइना लिटिगेशन तौनरकपसे मसे अखोय एप्रिशिएट तौयेना अदुमाइना थमजगे